Image PAODAM miyang tabiri basung bayim nam Anuradha Binay kono na krum zari. Hauze maroiba PAODA. Ipau pibagi tabag tawriba pawmi sangda security personnel sangna khud thabagi tabag amohana chathadanaba MLA location as minister gi puning jingsing kray. World Hepatitis Day tharampang thokray. Kun mga subas that handlum day tharampang thokray. Loinana Kerala ge Wayanad ke landslide sikiba migi masing sahunga kontra mari sukre. Hauze pausan ne pizari. Lebang miyam da ipau pibagi tabak tori baga pawmi sangda security personnel sangna khud thabagi thabaka amuhana chathadana ba Congress ke MLA TS location na assembly ke house da home ge Charles Puriba chief minister ke punijin singkrai wapamasi assembly ge Dero award khundrak pam assembly constituency ke MLA asina house da bukha kebene MLA location na makataraduna rally camp talai displays person singna makhoi chahi ama hena rally camp ta lerakpa asida pen rabadagi masage mayamda halan bio haina rally chatpada security personnel chingna tear gas cell kapsinduna mahiroi yauna mioi kya aso apan nangan khiba asi tahoidaba thabakne IDP singna rally sapada security personnel singna ningthina ngak senduna akangnaba maphampa ama phauba pidaga Jadhan Badakari Akaiba Labake Haina Hangladuna Awawa Taraba Muising Asake Mataka security personnel Chingna Satakiba Thong Asi Yaning Daba Pongdoke Luinana Pomida Kut Tabake Tawonka Asi Condemn Topam to E Haina housekeeping Sinki Indo-Myanmar border ke Kamsong district ke Manung Chanba Maphamda landmine pokai bedagi mitam kia sikre landmine sink asi kanana karigida makta pumbano haina Pungyar Assembly Constituency ke MLA Laishio Kaisingna House da Chief Minister ke puning sangkrai wapamasi Assembly ke ngasi satakipa session ke calling attention da Pungyar MLA na Bukha Kebene calling attention aduda Chief Minister na pokompiraduna hai Kamsong district ta landmine pokhaibada miyokya siba amati aso apanda Europa asi alarming oiba serious concern ta amani state ke combined operation survey team pa ama athubada thaduna proper report ama center da tharagani Chief Minister na makhataruduna district administration ga Tanaraga Assam Rifles Amadi State Police yawa upon ba operation team pa ama landmine pumi haiba maphamda thaba mathau tare wapamase Prime Minister Home Minister amasong External Affairs Minister ge level yongna bathabaka lokhat kani issue ase Indo-Myanmar ga lonaba maphambo oibana state ke official oiba chapsaba report ama khanglaba tungda report adu bari laina ba union minister singda je thagade loinana telephone da paw phongnaduna Myanmar authority ga wari sanarga landmine sink lawthuknaba honagani haike 0 hour ge khudong sabal lawraga nongba assembly constituency ge MLA Dinganglong Gangmaina Nastenda Highway Singda Miamgi Changdabaya Daba Posai Puthok Pusin Tawriba Gari driver Singdagi Senkai Thongkai Tobalepio Haina House da Appeal Tokray MLA Asina Makatana Nastenda Highway number 37 da driver Singdagi Sankai Tawi Haigi Pautaye driver Singna Pusalakliba Pulam Sing Ase Miamgini Miamgi Tabak Tawriba Singda Awaba Pibigano Amadi Makoina Thenariba Awaba Ase Hantanaba Honaminasi Haina Apel Tauke 0 hour ge Kudong Saba Lauraga Wangangba Aduda MLA Dinganglong Gangmaina Makataraduna Outer Manipur Parliamentary Constituency ge MP na Handak Parliament Session da Wangangbada Manipur ge Chief Minister da personalized blame Tauba Manba Wapam Pongdoke Haina Yaning Daba Pongdoke Loinana Manipur Kansi Hadabadi Amaga Chainaraga Kanbagam Yaroi Haiba Wapam Supongdoke
Committee on the Protection by the Victims Morina Sintana Manipur ke tongan ba rally camp sing de laki ba internal displays oikraba miamna ngarang akampat rally camp de chatpa haukiba miam ge rally aduda pauloba lakiba impact tv ge paumi RC mangang sabo Manipur Police Commando ge mathong hoktaba SI amana tadi tawina tawibata natana khud thabage thawong ka adubo more working journalist union mojuna akanba maunda kandem tawrakle Manipur lenganga atuba matamda paumita khud thakiba SI khudakta terminate tawgadabani loinana editors guild Manipur EGM amade all Manipur working journalist union amzuna laurapa phirep sangda more working journalist union mojuna su sawakane hairi Hausak Sathariba Assembly Asida Aikwege Iram Damda Karamba Matamda Hanzangadaribano Haiba Wapam Putoktuna Kananaba Haiduna Committee on the Protection Maite Victim Morina Sinduna Ngarang Jatakiba Miamge Oiba Rally Aduda Startup Force Maike Dege Tiat Gas Smog Bomb Lunana Vlang Payana Chingba Kiatokiba Adu Maite Council Morigi President M. Thamoi songna nuai taba phongdo pakaloina na akampat rally camp da lady pakari so khangza taba miam da state of force na chathakiba thong sing makata na tawidana ba apel tawrakle lamdam asida thokle bai iranga se illegal immigrants sing changchilakpa poppy cultivation tawba thingluba war on drug Chatharakpa Amadi Reserve Forest ke Lamsingda in course Toksilakpa Singh Takthok Lubadagini Haina Chief Minister na Pugdom Lamlaka Housing na Maidina SD demand Tawrubadagi Tholapani Haina Chief Minister na Assembly da Thamkiba Asi double standard ke Lichatni Masi Thadopio Haina Manipur Pradesh Youth Congress ke President Ningthawsam Popular na Phongdoraklei ngasi numi yongba matong Congress Bhavan dagi Manipur Pradesh Youth Congress amadi National Student Union of India na Assembly tamna lamda masida poche ke mamal atia pangna wanglipagi mayukta amadi sak thongna ba gas phangalo haina chathagiba khongsatka marilena na popular na hai lamda masida tha taramanga pharak laba tangdu leita daba marak asida lengak asina sanediba lela askarino prajam miyam wahaliba amadi amana amada onsinaduna blend game sanaduna mature oidaba wa mayam ama BJP ke lengak asagelu chingba chief minister yauna minister singna ngangiba ase yamna laibak thibani Lamdam asida thokleba irangasina maram oiraga asu waraba supham nopham khangraba matam asida amuk nomada sangtraba yadraba polam singe mamal atia pagna wangkhale asigumba mamal wangkhalapa amadi gas phangdaba asina hena wahliba ase micham praja singdani masi lengak asina khangbi bagi mahuta blend game tawduna leiriba ase tawbigano makata raduna mahangna hai ngarang akampata leiba rally camp ki inmate singna makhoige mayumda hanjalan biyo haina chatkiba santike khongsat ka marilena na paulo bachaluba paumi amabu tamthina khut tharakhiba adu akan mamongda kandem tawi lenga ki mayukta pendaba kholau laubada Congress na insin bani haidagadi prajamyam na lenga ka ase nungsidre pramde haiba ase so Congress na isin ba oigadoribra loinana ngarangi miyangge khongsata adu politicalized tawbani haidagadi tawriba me singka phatuna chairak pbo phongdoke ngasigi khongsata adu Manipur Press Club mapa yoramdaida police na thingnana ba honaki adubu makatana chanaba honarakpadagi ahenba police sangsilaktuna PWD office mapada thatuna thambagaloina na halankhe why are they playing dirty politics aduga high rogana IDP kangu do Congress engine bani are kaun sa karamba century da noine hingi se सरकार की मायूक तो खोलाव लाव खुद ही मत से कांग्रेस ने इंजन बने आ रहा थी नोई से सरकार ने सुनो नुकसीद रहे सरकार का नाम तो नुकसीद रहे नियम ने नुकसीद रहे असी जो कांग्रेस ने इंजन वो इधर उधर मधु की ब्लेम गेम तो इतना
Malangi mapam sin batongna pangtongna bagom Tawan district e oinaso district hospital Tawan ge conference holder nga se wal hepatitis D ge tharam pangthokre district health society Tawan na sindona it's time for action da haiba hiram da pangthoki ba tharam pa aduda district health society Tawan ge chairman so oriba deputy commissioner Tawan S Subas Singh IAS na doba mitunglen the medical officer Dr Wainokol Singh na tharamapo amadi district hospital Tawan ge medical superintendent Dr W Rohini Kumar Singh na akanaba mitunglen sing oina sarbyakhi adoiba mitunglenge warolda DC Thawal S Subas na hai ingum zali singani kuntra phawagi manungda malemdagi hepatitis muthalu haina World Health Organization na haidi adubo April 2023 dagi May tang May 2024 fawada district asida hepatitis B positive oiba mioi marphutaro thangnai masigi manungda miron B taramapan yauri aduga hepatitis C positive oibana chamrika mautamapan thengnai masi test tawbadagi phangbani test tawdaba singde hepatitis positive oire haibase khangdabana mathau taba layeng chathadana leribani maram maduna mari leinaba singna district asige kachan koya thungna test tawthoktuna district asidagi lamdamba asidagi amade malemdagi hepatitis pada thodang lomina se haike thoramadu saruka ma oina free hepatitis screening test pangthoke wadagi asa singi gari role me among lagi hai pregnant oi nupi gai si mi esi kainoma test of jam se ki bane hai ba doctor se kainom test of se kai hai kadra kai gi chingna basne ke bane na to masi to pasina tumgi kana mo me amal la ka dai ni hai to khanghal lagadi test of thoga ngan khangau ri ngai ngan cure to dai ni hai basigi message se ma yam na pasana pass of mo changi abena test of copy ba Handloom and handicraft kidamakta acre 2.26 earmark tawduna thamleba ase lenganga atopa hirama amatata season bidana handloom and handicraft kidamakta sangasagapiyo haina handloom promotion council manipur president sengtam lawangna phondorakle waphamase handlooms promotion council manipur na sindana manipur press club ta pangthokiba kunmanga suba state handloom degi thoranga marilena na phondorkibini thoramaduda priyadeshini daripa deputy director processing head of office Weaver Service Center Impal CH Lebaglopi Devi veteran handloom activist Langpok Lakpam Subadani Devi Padmasri awardina atoiba mitunglen thoramapu amade akanaba mitunglen oina sarwyakhi tharanga mari leinana mahangna makataraduna high handloom and handicraft khaktagi oina mafam ama thambinaba matam sangnadagi tanduna lakpani adubu laingangna haidiba mafam asigidamakta Impal is ke new chekonge mapama amada 2.26 acre ge lamba ama yarmak tawduna thamlabaso mafam asige sangat chakar bage thabakte pakatana leiri nakala madam amadana haiba mafam asi lengana atopa hirampa amage seasonabage mawong amaso una phangli masi tawbigano handloom and handicraft kaktage oiba mafam po ohenaba haiba mafam asida permanent oina exhibition conference amade marketing taunanaba ohelabadi economy amadi cultural integrity sagat pangamgani ngasi thogliba asisu haiba asigumba mafam pa ama lenga ka asna thamlamlabadi thoklamdabasu yai haiba asi leiba taragade lamdampa asita lediba handloom and handicraft ke mioi lakh ani ahumrom asage hingpambo oibangamgani mafam asida exhibition conference na singba tawduna mapanda lamdam asage pothok sanga se marketing tawbada asoba market ama phangduna lamdam asage economy desu kanaba oigani phongdoke Haukiba sahigi mege tangka ahumdage hauduna manipurda thokliba lana sina marambo oiduna mayum makai maina chakrabadage amadi
amang ata thokibadagi kaksang gi rally camp singda changjapam lauduna leidib sing masa masa gi yimda handuna amuk hana khunda leitana leiba yanabagi matangda kalyanta ashram kaksang gi rally camp indoor stadium kaksang gi rally camp amadi yumbi macha high school na kaksang gi rally camp da leidib singka deputy commissioner kaksang rohit anand senior sp kaksang toksom brikam sitka punna Mipam pama ngase kaksang sumak leka daleba kalyana asam kaksang ge rally camp da pangthokre kalyana asam kaksang rally camp indoor stadium kaksang rally camp amadi yumbi macha high school na kaksang rally camp gi committee sing amadi district administration kaksang punna Sinduna pangthokiba mipam aduda deputy commissioner kaksang rohit anand IAS senior superintendent of police kaksang thokchom brikamjit assistant commissioner to dc kaksang Anune Anand IAS Committee for Peace and Social Harmony Head Office Kaksingi Chairman Yangkom Baigar Chandra Peace Committee Kaksingi Vice Chairman Yangkom Nele Chandrana President Members Singoike Hiyanglam wabagai lamkai ima kaital asi ngasi phawa sabal loisindabagi mayokta ngasi kaital pambi ima singna hiyanglam wabagai lamkai temporary market san mamangda wakan mi phamphangkhre wakan mi phamp aduda sadok yarambi wabagai lamkai bazar apunma kaiten pambi imalov hiyanglam wabagai ge president omitana phongdorakpada hiyanglam wabagai lamkai kaital asi kaital anova ama sabidagane haiduna haukiba chahi lisingani kungi December thadagi sidokpire madugi matungda Manipur lenga ke chief minister nauna sangadareba kaital sangka asi thataru ku phawgi manungda loisinduna sangaraka miyamda senegani haidami adubu chahi mari suraba phawba kaital asi loisimbidana leire karigumba miyanka amata yengsan birakte land laikiba asina Kudong sadaba kaya mayong naram labasu yai adubo kaitel asida seragdagi hauraka kaitel asige akoibada khunda minariba miyamge hingnanabage upai oiribani hauji kaitel ase loishin bidabana miyamba hingbada adagi mati ware popam phampam matiga chadabana londa laururaga londa sangbangamdre maram asina lagliba September ge tang kun fawgi manungda kaitel sariba ase loishin biduna chief minister na sangabiraga kaitenda pambi imasingda sinabiu karigumba haisariba asida thabako ina onthok piraktrabadi mathangi numitagi imasingna akanba khongjang sing changchelagani haina phungdorakle Ngasige wakan mi pamaduda kaitel pambi ima singna atuba matamda ima kaitel sabaloishin biu sahi sigi September phawgi manungda kaitel loishin biu atuba matamda kaitel saba loishin rabadi khongjang sangsilagani haina thaba banner amade placard sang paike kun phawgi manungda akhoi siamna akhoi sanga biduna akhoi gi akunba akhoi wagai lamkhai bazar akunba imalu yang lam wabagai gi apunba imalu ki akhoi gi imazingda aitim pami imazingda sinabiro kari gumba sidaida akhoi na sinabida bathola gadi makata na akhoi akan bakunjang patana tamjin lakani Mr. Blue Laundry ge Francis amangasi kakchang khunyai lekai labako paringda handokre Mr. Blue Laundry ge Francis adu India Postal Service Impal ge Retail SP DK Borana haunabi matungine ribong kaktuna amadi matching ge suites namdana hangdokhe tharamadada Mr. Blue Laundry North East ge Resident Head Jai Prakash Sharma kakchang Francis ge mapu mayanglambam Sadananda atemi ge asu saruya khe hairi Awang Sengmai Kokjeng Laimada Laiba Advanced Women's Society AWS ke kontrom de subaba pokomon ge tharanga se Advanced Women's Society Hall da pangthokre tharamatuda Uncle President Lorembam Nganbi AWS ke President Usam Amobi ASSC DC के President M Ranjan Nupi Samaj के President TS Ramani Changmai Kendra के MLA Haikam Dingo के लोइनबी Haikamba Ongbi Sita
Sangmai Police ke Ochina Singba Miokiana Atoba Mitunglan Sing Oina Saduyaki. Taramatuka Marilaina Loremam Nganbina Pondora Kibada AWS na Lebaka Siki the Mata Loriba Taudanka Asi Taganingani. ILPS ke Oinasu Mitop Kandong Nabahonabada Chawathodang Lori Numida Asina Lakpasida Lebang Miamnasu Yaipa Pausen Pijali. Aikoki Puropa Asi Yamna Chamjana Puksenda Chauba Puropa Amani Masana Marampa Oiduna Yengna Pamasanga Hangalapa Haibase Isonadi Soidana Ubirangani Kokina Manipurda Landadakliba Asi Kari Marangino Aikoina Makogi Lam Macheta Amata Loge Hairubasu Laite CAB gi Irang Haurakpa Matamdagi Hauna Lisangma Chamapand Yankai Matwegi Matamdagi Leraklaba Kuki Singbo Manipur Miana Indigenous ni Haina Adamak Loduna Lagli Su Tokduna Lady Bakoki Militant Singna Landadakliba Asi India Langangna Senata Badagi Tokhan Bane Lana Sidai India Langana indirectly support Riba Asi Miamna directly Kangbangami Manipurgi Tambaktana rally chapada tear gas rubber bullet kapsinduna akanba mongda thingna bahonari adabu singda megi tanka ohumda kulai paiduna rally chapada karigumba makhal amatana thingna bahonadriba asi kari maramgido Madudagi handoktana yum kai kya maithariba amadi miyoi kya siriba asi India amadi Manipur lengangna teksak pogadabani miamna aso wanariba asida Manipur lengaka asi Laitaba Kamanare Central Forcing Lamdam Asida Tazaliba Asigi Kanaba Letre Hainasum Hangna Makatana Pondoki Amoramda Hausaki Matamda Chakot Pagi Mingda Western Culture Mato Tamdana Lamdam Asida Taxi Kasi Pichakcha Ahong Bakea Lakpana Amang Bakea Thoale Matamatangi Matungi Ina Honglapa Samna Harabada Sana Konabada Sanapaki Piron Sepaka Shukaide Adobo Traditional Ge Oiba Lamdade Mangtanaba Siloidabani Lamdamasagi Chanabi Ngakpada Nupisina Sobatodang Lori Haibasi Kauro Dabani Nupanupi Puna Sana Yunaduna Chanabi Ama Oina Lakpana Mioikia Mangal Libasi Kangsangadabani Hainasu Ngambina Pondoki. Aduga singdana megi tarik ohum 2023 da kulai pairaga painingba yaningba kulai yalakanda relay chatpada matam juda ye kulai pairaga chatpa yaro haidana thingidabagi maramna garigi Ngarang akam pataleba relic camp ki inmesingna makhoi gi masa masa gi yumda hanjalan bio haina chatkiba khongsak adubu police na chat thakiba thawong ka adubu khwairambam nubi kaithingi nubi singna yaning daba phongdong na bagi paugi mi phamba ama pangthong na bahona pada police laktuna athingba thamlakpadagi kaithin phambi sing amadi police ki marak tamungna kre ngasi numi jungba matung pungkha ama makhairom tarakpa matamda kaithel ani Karakta Kaithen Pambi Sing Tolaktuna Pamisingda Ngarangi Thodoka Adubo Yaning Daba Pongdanaba Pami Sing Ngairingai Chekta Police Laktuna Mapama Aduda Paugi Mipamba Pangtongnaba Athing Bathamlake Maduda Kaithen Pambi Sing Amadi Police Aniki Marakta Awai Okom Taunaduna Akan Mamong the Mungnake Police ki thawong ka dubu yaning dabaga loinana kaiten phambising assembly tamna khongsanaba amuk honarakhi maduda masing yamlaba police singna thingkhiba ka loinana nupi singka aduna pawmida khuthaba yaning de inmate singda police na chathakiba ka henba thawong yaning de haiba kholaw ke alawki Kuina Munaraba Matung Kwairambam de Ima Kaiten joined the Coordinating Committee for Peace ke co-convener Is Binodinena Hai Awaba Taraba Mioishinda Amok Awaba Piriba Karigino Ngarang Manipur Police ke Thawongka Adu Yaning de Mapam Aduda Paulo Walakpa Pomi Amada Kuthaba Yaning de Maduda Generiba Police Officer Adu Atuba Matamda Chapchapa Action Lokha Kadabane Masigumba Thaudogase Amohana Thon Bigano Haiki Three Sister Film Production Putokpa Naucha Sanana Direction Piba Loinaidra Wadi Haina Mingtonba Web Series ke Film gi Yapathone Thoram Ngase Palace Compound da Laiba Cashel
hotel da pangthokre thoram aduda Somalila ge director Niladharjana president amadi CCSK ge president Jitrenda Ningombana guest of honor oiduna sarugyaki yaipathamni thorampa aduga mari leinana loinaidra wari ki director Nausa Sanana High web series asige wari asi abesana lukram na ibani series asi puthokpada senior artist kaya amana mating tawbiki masigi web series asi ithak irangi damak puto sabanate kanagumba kharana irangini haina Kanbiba adu kanbiganu housing Manipura tangdu leitadana leiriba talaka asida lamdamba asida inkalagliba thawai yauzaba artist singbu makoige maphampa ama pinana bagidamata web series ase putokpani amadi putokadriba web series ase nungshi ningonda yumpham oiba web series ni masina miamge waraba matamda awa pothabada kharada oirabasu mating tawba ngamnaba putokpani haike Imagi Mairagi convener T.S. Sujatabu Fazadaba Akamba Apet Wahi season atuna sozen media da nganglakiba adu akan mamaunda kandem tawi loinana atuba madamda nganglakiba aduge maram karigino kari maran leibano haiba aduge chapsaba pramanga loinana sengdora kadabane mama oibisingna tumina leiroi haina imagi Mairagi advisor Lauren Bump chachidanina phongdoragle Wapamasi imagi Mairagi mihuta kanggo amana jiri kongsa gedamakta kongsa lamdai airporta phongdoklam khibani mana makataraduna hai ngarang akampata leiba relief Rally camp ki inmate singna makoige aningba pendaba wafam khara phongdong nabagi chakiba khongset amaga mari leinana imagi Mairagi convener T.S. Sujata su sarugya khiba duga mari leinana social media platform pham oriba Facebook ta akamba apeka loinana phajadaba wahi season aduna nganglakhiba mioi asi lamdamasigi I chendaba machama le mama oibi singna masa sing karida soikhe gadage haiduna kachan koya chatuna Aigi migi icha khaidana honariba asida Congress BJP haiduna kaihenba athiba wa nganglakiba adu kari marangino maral karino haiba pramanga loinana puthopira u Karigama miyam khangna sengdoraktaba taragadi mama oibisingna thabaka lokhalakpaga loidana lemna tharoi phongdokhe makataraduna mahangna hai inmate singna khongsat chanaba honabada police na sathakiba thongda aso apan nanghan khiba adu akanba maunda kandem tawi loinana assembly mifamda Manipur gi chief minister na khongkeba pakhom chief minister ama oiraga masage responsible masak khangdabane haina lobaga loinana Mahana assembly da thamkewa wafam kandem tawi phongdokhe Singa Idean Club SIC Yaripok Singagi Lamsing Makada Idiga Developmental Committee SMMC YPC Amadi UYC na kusamna dunangasi Yaripok Singada Leiba Idiga da uchara kaya thazankre Uthajansi amadi uhingansi haiba khongthangi saruka ama oina ngasi singa idiga amadi kabarstanda u charakya thajanba aduda sarugya khiba SIC ge chief advisor SM Firoz Khan hai umang wamang koktorakpana maram oiraga hojak malem asige mausage khal nongmanomage kaitharakpa jiba pamba khudemak hingbada awaba ama oiragle asugumba Kudong tiningai oiba kaya asidage kalhauba haibasi mioiba aikoi khudemaki thodang lai haiba wakolonda usara sing thajanbage thoramba se pangthok sabane ngasi usara thajanba mafamba asi chahi kunthra ge mamangdadi yaripo apunbage idiga oiramme matangi matungina hausiti mafamba asi singa Bisnu Nahang Muslim Wangkem Muslim amadi Phauden
खुंगंग सिंगी इदिगा ओइरी मसी लेखिद्रबा जुनापा आलिगे खुदोल अमने अखोइना महापो कोखम थोते हाइखे ngasiगी uchara thabagi thabak aduda environmentalist Anis Ahmad Amadi Memorial Model Academy ge founder Ronald Loitongmam Susaruyake Indian Red Cross Society Bisnupur District Branch ke life member Bisnupur District ke Manung Chanba Tabuldagi Thodam Joychandra Amadi Phamdomp Sanjita Anigi Ahanba Machanapa Yayoiba Thodam ge Jahi Parakpage Ahanba Mapong Numi Tauranga Marilainana Iraicha Singidamakta Kathoklaba E Haiba Wakalonda Lemna E Pibage Taurampa Ama Green Brigade Manipur Indian Red Cross Society Bisnupur District Branch Lifesaver Manipur Nehru Yuba Kendra Bisnupur Amadi Department of Transfusion Medicine Resident Institute of Medical Sciences RIMSka Kusamdana Sinduna RIMSke Blood Bank Ta Ngase Pangthokre Taramduda Department of Transfusion Medicine RIMSke Head of Department Dr. K. Rajchandra Indian Red Cross Society Manipur State Branch ke Secretary Atopam Nabachandra Indian Red Cross Society Bisnupur District Branch ke Secretary Dr. Huidrom Romand Green Brigade Manipur ge founder Ilangban Premsit Amadi Atai Thomi Singh Lifesavers Manipur ge Managing Director ke Padam Kumar Su Sarugya ke Tharamdada Masagi Chahi Kuntaruklak Suba Oina E Piriba Indian Red Cross Society Manipur State Branch ke Secretary Atopam Nabachandra Yauna Nupi Mari Nupa Taranipan Punna Dona Kunitoina Lemna E Katke Board of Secondary Education Manipur Bosemgi Chairman Akam Kudakta Pham Thadokatapani Haina Desamge Makedage Pongdorakli Ngasi ko kaitan da leba Democratic Student Alliance of Manipur Desamge Obasta Pangtho ke Bapaugi Mi Phama Amada Lubasage Secretary General Nong Thombam Thoithoibana Lubasage Mahote Siladona Pongdorakpada Lesang Sinna Aranba Amade Namtak Tobda Hainaraba Bosangi Chairman Akamba Joykuma Kudakta Bosamta ki Lauto O Manipur Langana Education Department Aranba Tobasing Jerak Pibage Mahuta Kankatuna Tamle Bosangi Chairman Akam Joykuma Board Member Singi Ayaba Yaudana Niamge Wangbada Tabaka Chathare Haibage Matangda Lub Asina Chay Asage Megitang Tarat Rukta Pause Singda Wapam Kya Pondo Kibasulaire Maduda Pondo Kriba Wapam Singka Aduke Manungda Huran Lanada Myoy Manga Contact Versus Ta Marina LDA Oina Hapchin Bani Aduga Amana Driver Oinane Haideba Post Manga Asi Bostemna Kariguma Makal Amatage Advertisement Toktana Hapsin Kibang Altadi Haideba Singka Asi Akam Zoikuma Chairman Bosemna Mahake Puri Kaudagi Hamningba Mi Hapani Haina Maran Sirakli Bosengi Tabaka Hapa Amadi Achoba Policy Program na Jingbage whatever Laurapa Matamda Botke whatever Yautana Tabapang Topayade Hibasi Botke Constitution na Taksarapa Wapamni Haina Supondoke Mana Makataraduna Desamge allegation Asibo Lana Loba Manba Mongda Manipur Lengana Chay Esige Megetangkunda Ilangbam Sonia Joint Secretary Education Esna Kuyak Pituna Mui Homna Saba Inquiry Committee Semki Committee Asina Bosangi Administrative Financial Academic Irregularity Nachingba Singa Asi Yangsin Nabagadamakta Term of Reference Point Mapan Supiki Lunana Committee Asina Ahanba Meeting the Gehoraga Numekunege Manungda Report Pinanabage Wapam Supalle Inquiry Committee Asibo smoothly function Taunanabagi the Makta Bosangi Secretary da Taurang Taunanabagi Wapam so order Asina Pongdokle Masida Natana Inquiry Gi Matam Asida Bosangi Chairman Amadi Secretary na Measure Policy Financial Decision Commissioner Education SK Approval Yaudana Taudanabagi Warep Superle
aduga committee asige chairman oina commissioner education as member secretary oina joint secretary in charge of BOSM education as amasung member oina assistant director education as 5 na oi adubu tha ani helaba fawda inquiry lotion bage wafam leitri masina tak leiba asi manipur lenga ke makok thongba singna makoi ge mi khanganaba honabada committee asi hanglai gi committee ohelabra natraga committee asida yauriba mioi ahomba asi mathong masak khangraba Mithibong midabal ngakta oirabra haina so hanglakle haribo wafam sing asida yumpham po oiraga bosemda aramba tawramba sing khudakta action lobiu matam mang napa center tingnanaba tawba inquiry ge report ngai bigeno masina miyangi mihota ama oibagi adomaduge mingsat miyamna ikai khunaba leader ama soidana oigani inquiry committee dai yauriba singna su Wanong WhatsApp amati aramba political decision ge ithagi ipomda sagonana hinge khambigano haina su thoidhoibana makhatana phongdoragle ekoi phongna haibiu aduga education minister amadi honorable chief minister su masi matangda ekoi hakchina lobra haina khanjabani adugo masida leisi aigi mi magi mi aigi kendra gi mi haidana kamkhalaga thamba man mongda leibuse masi koi noaite alna athu matamda asiumba aran batawriba miyoise masigi mathakta chapchaba action lokala kanda masi board gi athu matamda thabak lokthokadawni haibse masi ma appeal tawjaningi Class 1 dagi 10 fawba leiba kwakta high school da oja manga khakal leibana takpi tamebagi thabak mapung phana tawba ngamdre hana oja matik sana thabirangna lengakta haizakrabasu thabakta onthok pirak tabana Lagliba August ke tang manga ningthokaba numitagi iskona ase thingzalagani haina all kwakta coordinating committee AKCC ge vice president Iphamayom Raju Khana phongdokre kwakta kaithel dalaiba all kwakta coordinating committee AKCC ge office tanga se pangthoke ba pawge mi wafam se Iphamayom Raju Khana phongdokhibani Raju Khana makata khibada kwakta high school da aseda primary amadi upper primary haina section ani thongna khaidu e section ani asida apunba mahiroi chaniga humpuni tholei aduga changnaina school kariba mahiroi na chaniga tarani pane primary ge section da oza manga leigadabada amapawa leite upper primary dana headmaster yauna oza manga khak leibane tasena lepham thokpana punna oza taradagi tadabane maram aduna headmaster na office ke thabak sathopa matamdadi oza mari khaktana lairik tai masina karamna angangsing mapung phana lairik tambi bangamgani hiramsegi matangda education minister lokente MLA amadi mari lainaba department su aiba jeron pitching ke ba chahi ani helargle mamang thagi tang mapanda su education SK director amadi mari lainaba official singda che thakiba adubu ngasi phawbada pakom amata piraktre maram sina lengangna oza thabiraktriba phawba committee asina AMPYA Jamiatul Ulema Kwakta amadi Kwakta da leiba lupsinga khusamnaraga lagliba tanga manga dagi iskunta ase thingsan bage khongsan ase laukhalakpani masida Manipur da Lairiba mahiroi lupsangna so mating pangbiu haiki leigidab oja masingcha class 1 dena 5 phau do oja manga leigidab se oja amma phu leiti loina na class 6 tagina 10 phau leigidab 10 phau da takpi na leigidab oja se hojik phau do oja manga khaktana koi chalai raga leiri aduna masida principal masa yaograbani maram aduna aikoi high school amada oja manga khakna chalai raga leiba haibase yamna pendaba angang singda niyom chumna laik takpi ba tambi ba ngamaroi do buki phibam amada leirabanina aikoi school asi लाकलिबा निथौकाबा नुमितगी अखोई ओजा थारक्त्रिबा फावबा क्लोज तौसिनबा तारे Impal West District के Cyber Crime Police ना थासिगे तांका अमगे अयुक्ता थवान डिस्ट्रिक्ट के हाइरोक पार्ट 2 कैथल ममांग दगे थोक संबीरजे चहिनिपो अपोपले खिद्रबा
Kelendro Koba Ama Pazingkibagi Tawombo Yaningdaba Pongdokuna Ngasi Lekai Eduke Mara Paibi Singh Miam Hairok Apunba Lob Amade Find Society Ki Thomisingna Hairok Itel Mamangda Miamna Lambi Thingduna Khongzang Sangsang Kray Tungda Miampa Aduna Hairok Police Station Power Satuna Memorandum Amasupishan K Hairok Police Station Ki Tempa Amagaloinana DC Tawal Power Lagtuna DC Tawal Amasung SP Tawalda Memorandum Amamampisan K Ngasige Khongzang Aduda Saru Yakiba Singna Bridget Pava Yaningde Misam Pava Yaroi Amadi Bridget Condition Amataya Dana Tadura Kadabane Hibernation Batava Placard Season Kibagaloinana Kolau Sing Sulauke Wakar Khongzang Aduge Matangda Find Society Club Ke General Secretary Ningtozam Sanatomba Maitena High Cybercrime Police na Pazankaba Bridget Asi Mitamne Mahakairong Municipal Council Ge 1 number 6 ke Councillor Oibatanatana Municipal Councillor Sigeso Vice Chairperson Ge Pam Paidibane Maapo Cybercrime na Pazankaba Ase Kudakta Thadokadabane Sanatomana Makatana High Bridget Po Pazankaba Ase Mahangna Facebook Tathagaloba post Amage Oigatra Haibaki Chingnabalai Lebakasi Indian Constitution na Piriba Ningtamna Wangangba Isage Aningba Apamba Pongdokpage Hag Leitrabra Lo Haibadu Lamdam Asida Mankrabra Maram Chadana Mitam Amabo Hekta Ngami Haiduna Pabayaroi Bridget Po Atuba Matamda Condition Amata Yaudana Thadokadabane Haiba Wapam Singso Sanato Manathamki Karigumba Bridget Po Thadoroktaba Tarakade Mahak Makatana Hena Kanba Khongzang Sangsingani Asegumba Thodok Singka Ase Matungda Amuhanna Thoktanaba Manipur Lengana Akanba Miang Sangbi Haiki Tungda Miampa Aduna Hairok Police Station Phoba Kolaukia Laudune Chakki Mioi Khara Kangatuna Police Station Manungda Changduna Demand Manga Yawa Memorandum Amapisinke Memorandum Aduda Paliba Demand Manga Adudi Manipur Police na civil dress da mi phaba yaningde samont pidana mi phaba maram chadana lambi lamhangda mi phaba yaningde concern police station da pau pidana mi phaba yaningde amasung Hairok Municipal Council ge by Chairperson TS Bridget condition amata yaudana thadorakadabne highway sing asine Mamangtha July ke tang kumapanda Tamenglong District ke Additional SP Law amadi SDPO Tausengge Police Team pa amana Tamenglong District ke manungchanna leiriba Kedarghat Khasida Lagtuna Mafamasida Police Outpost ama thamnaba yengsinba laglamba aduda yumthang nariba Jiribam District asege khunja senge yauna punna phamina duna mafam Tamenglong amadi Jiribam District border ge dispute border oriba Maramna Chumna Equidi Yangsan Balakpani Mapamba Asida Kundariba Kunza Singna Nungshi Chanana Amadi Amana Amagi Mateng Pangnaduna Leminanaba Hairamba Wapamgi Ona Tainabada Mipamada Sarvia Kiba Nungkal Kungi Paijul Barikoba Mui Amana Lana Samson Sazinduna Nungsidanaba Wapam Kya Media ke Kudang the Pungdura Palabak Tibani Haina Jiribam Bidyanagar Dagi Romai Jatige Social Worker Posing Kamaina Paumisingda Jiribam Ge Lamkai da Laiba Tribal Babanda Unakiba Paugi Mipamba Amada Mahana Pongdo Kibane Mana Makatana Haikibada Tamenglong District Additional SP Amadi Tausengi SDPO na invite Torokpadagi Kedarghat Khasi Khunda Chatuna Wari Chanaki Maru Aina Manipur Government ke order amagi matungina mapamba asida police outpost ama chanaba Yangsan Balakpani Haiduna Police Team pa aduke Additional SP na haiki Jiribam District Asesu Nauna District ama oiba maramna District Border Asesu Dispute oibana Madugi wa natabida laminariba Khunza Singh punna nungsina na laminau hairamke Makatana haikibada Kedarghat Khasige Chairman Aming Sailana su Masi Lisingmat Chamapan Kuntra Mapandagi Hauna Ipa Ipu Singna Kunda Asidalake Jumming Farming Tobagi Permission su Paiki Adabulisingmat Chamapan Humbutan Nitoida Kunda Ase Churasanpur da Khara Jiribam da Khara Asumna Leki Haina Pongdoki Lokene MLA MD Asabudin Gasu Unaduna Hausek Khanaba Matam Nate
nungsi sanana leikadabani haiba wafam su phongdorangki adubu numit aduda Tamenglong police chakraba matungda mioi kharana jiri police da oidaba wafam kya haptuna aibu miamna lana uhanaba tawba mawongka ama uba phanglakpa adu tasengna nungaite loinana Tamenglong police ka unakiba aduda yaukhiba Mohammed Sarimol Hok nataba nongkhal khungi Faizul Barikoba mioi amana aranba samsin sajinduna nungsidana ba wafam kya media ke khutangda phongdokhiba ase nungaite haikhi Paugi mifam aduda sarugi akhiba Kedarghat khasigi chairman aming salana haikibada aigi khun Kedarghat khasida Tamenglong district ki assistant SP amadi tausengi SDPO na lakbiduna mafam asida police outpost thamnaba yengba lakhi masida karigumba mibu nungaitana ba wari sanakiba sulaite mafam asisu aigi khundane adubo haidaba wa kaya media da hairapadu nungaite haina phongdokhe Gari da laiba modern English high school da masak khangdaba singna mamang thagi tang kuntra amade kuntra mathoige lonaba ehing pong ama tarakpada mai tharambadagi school da asage portion khara maina tumna sakre hairi thagdogadu da school da asage project kya loinana karahum amadi school ge bus amasu maina tumna chakhe sagangdaba singna school mai tharambage thaudoka aduda yaningdaba phongdoktuna school adugi oza amade mahiroi singna school ge gate mamangda ngase wakan mi phama ma chathakre wakan mi phamba aduda saru yakhiba oza amade mahiroi singna oza amade mahiroi singda ake akhang pibe yaningde laingana education zone da good atmosphere ohen binaba thorangka lokhat biu Iskunda asige bus maina chakiba asana marambo oiraka mahiroi sing putok pusin tawbada yamna khudung sadaba maramna exam phawba yaithoktuna lakhe haire mahiroi singda ake akhang pibigano mahiroi ama oina ingna chingna mahitamba phangan biyo haike tungda wakan mi phampa aduga mari lainana kholauke asulauke Kuki narco terrorist singna sida tha taramari hena hingsa yauna satharagliba thong singka ase hausak phamliba assembly mi phamba asina makoibu terrorist organization ni haina warep loduna military crackdown tawgadabani makoibu Manipur laimai dege maru phangna muthakadabani haina Unified Peace Coordinating Committee UPCC kumbina phongdoraklei Kumbidang ase pangthokiba paugi mifam amada UPCC kumbigi maruiba thopuba singke yauna women wingi luchingba singna phongdorakibada thokliba lant asige haurafam center gamena thamoi sengna thidoklaka kari karam tauna kadaidage haurakibano haibadu chapsana thidoktuna athobada irang asil luishinaba honagadabani Manipurda Assam Rifles Lairiba Makai Togliba Lanta Asolution Bangamloi Assam Rifles Manipurdage Athubada Lautungnaba Assembly na Warib Laugadabane NRC Athubada Chanagadabane Kuki Singi Su Lautokadabane Ching Amadi Tamda Chap Manaba Lo Chanagadabane Ngaranga IDP Singna Lengakta Makoigi Wakat Kidamak Rally Chatpada Manipur Police ka henba thawong sing chathakiba amade paumi amada police na khut thaduna aso apan thohan khiba adubo UPCC kumina kanma maunda kanem tawi matungda asigumba thawong huktaba thabak sing tawbidanaba apil tawri International Sport Games Federation ge Myanmar Makada South Asian All Sports Federation, Nepal All Sport Games Federation, amade West Bengal All Sports Games Federation na khusamnana sinduna Kalimpong Community Badminton Hall, Darjeeling, West Bengal, India da Chaliba thasage tangka ohumdage manga phawpa pangthokadaba 3rd Asian International Games 2024 da saruk yarukadaba Indian team da yawgadaba Manipur ge sanarishing amade official sing ngase Imphal thadokre Tim asida sanaroi kunitoi amade official manga yauri
Kerala ge Wayanata thokiba landslide sikiba migi masing chahumga kuntramari yaukhre mioi chani ga maruphumathoi thiba khangdribanina sikibagi masing hangalakhi gani hairi thibagi thaba ngarang lebluraba matungda ngasi among makha chathakre army ge thermal scanner na detect tawbada mundakai da akai atoi marakta mioi ama hingdona lairami hairi landslide thokiba mafamda leiba dukanta amadagi mi natraga sa ama leibagi siginen phangki Army amasung NDRF personnel singna mafam aduda sangsinduna thiri hairi search team nipuna zone tarukta thabak lokhali medical team amasung thodok thopam da sangsingkhre zone taruka adudi punchi rimanton region mundakai region skund area surlal mara town area village area amasung downstream ni zone singa seda army team tarana zone manga da thibagi thabak sathari Churalmala town area dana Karnataka ge general officer commanding amade Kerala South area major general VT Metiona in charge oina thabak sangsele sub minister Pinarayi Bijayanna Wayanata Chatuna Pibam Yang Sanke Party Punamaki Oinasu discussion Tauki Lok Sabha opposition leader Rahul Gandhi Amasung AICC General Secretary Priyanka Gandhi su landslide Tokleba Mapam de Chatuna Yang Sanke Hauzik Sanabagi Pauda Zunda ke tang tarat retege All Ziribam Sport Association AZS in Sinduna Ziribam Higher Secondary School ge sanabongda tim kunitoina sarugyaduna sanakiba first Majarund Bibi Memorial Senior Futsal Football Tournament 2024 matam khara lebluraba matung ngasidege amok sanaba haukre ngasi sanakiba hanba quarter final knockout round match ta Sinlond Club Bina Khasi Youth Club goal Manga Anida Maithiba Piduna Sunlon Club B semi-final Chankre Aduga Anisuba Matchta RYC Bina UPC Usatolbo Gol Mari Anida Maithiba Piduna RYC B Chanke Lagliba July Mangada Aroba quarter final knockout round Mazda Dingley and C Amazdi Lak Babupara Aduga Mazdana LFC Ga Sonapur GPSA Ega Sanake Hauzik Satriba Paris Olympics 2024 ge Tarine Subanumita Hockey ge Pool B Matchta India na Australia bo ahumba anida maithiba biduna quarter final ge mapam kan mangamkhre Australia bo Olympics ta India na maithiba bibachi chahi yankhini thoige manungda hanbani lesangma chamapan humbutani thoida India na Australia bo ahumba amada maithiba amu pikre women's 25-meter pistol da India ge shooter Manu Vakar qualify oikre Hausa Karoi Padamaro Ibapao Mane Pizari Ipau Pipagi Tabak Tori Papomis and the security personnel Chingna Kutabagi Tabak Amuhana Jatadanaba MLA location Chief Minister Gipuning Sing Sing Cray Wall Hepatitis Day Gitauram Pang Tokre Kumanga Subas that Handlum Day Tarampang Tokre Loinana Kerala ge Wayanat ke landslide Sikiba Migi Masing Chahunga Kontramari Sukre Imis PAODAM Nasegede Matang Sedaloichete Ming Tabiri Besumbo Omokana Kurumzari